Indian Army na Myanmar da leiba ulfa ayam sum NSCN-K gi camera surgical strike chatakri. Leader hum hat kre kya amana sopa nangkri. Ngasi hing nungai matung pung anirom tabadagi pung marirom phawbi Indian Army gi Myanmar territory lanchin dun ulfa ayam sum NSCN-K gi cam singda surgical strike chatakri. Eti adu ulfa ay gi senior leader hum hat kre kya amana sopa nangkri. Eti adu ulfa ay gi top commander Nayan Asom Shiram Lagani Haibigi Tazavali, Adobu Subsan official in a confirmed overly Pausna Makatana Haivana, Indian Army Makedi, Myanmar, Northeast insurgency, stronghold Ama Oriba, Sagang reason the Leiba, Olpa, I am some NSCN-K games in Aduda, drone season Adun Etiadu Satakivani. Aerial Etiadu Shikre, Hani Tazanari, Olpa Igi, Lieutenant General Nayan Asomasi, Olpagi, Gather Singi training Amsum, operational. Planning the yam high tuition to a manari. Operation Adugi Matang, Army gi public relation official gi spokesperson man media Fundo Kivida, Aerial Etiadu the old palmasum NSCN-K gi Kader Kayam Asiana Masum also open and Krapaki Havi Subsaba reportry Adubo. Unofficial report Amagi Matu in the Etiadu the old pa I gi top leader of Hat Kreduga, Tara gi Matata also open and creati. Drone Etiadu Myanmar gi Sagang reason gi Manungs and Leiba. Waktham Basti the Leiba Ulpa Aigi, Maming Leraba 779 KM Yauna Hoyat Basti the Leiba Alpa Aigi, Eastern Command Headquarters to Ete Sataki, NSCN-K Yonesu Indo Myanmar border the Leiba Naga Self Administration Zone Yaun Atopa KM Krada, Aerial Ete Satakibani, Alpa Aigi 779 KM the Etexa Tabamatamadda, KM Madu the Ulpa Aigi Kedar Mangale, Ete Adu the Ulpa Aigi Eastern Command. Structured Yam sound Amada Tonki. Etia do Ningtina plan Toraba Matung the drone Yauna Satakibani. Aerial Etia do the NSCN-K game Ama Yauna Manipur Holup Amagi game su Yam sound Amata Tulamba Yahedi. Etia do the NSCN-K make the sound a swap and Nanki. Adobe Subsana Muika swap and Nankibaki have the Subsana can pump to Wamdri. Atopa Paugi source Aman Harivana. Indian Army ki Maikaidi Israel Amasum France na Sav drone sing season aduna Nagaland Myanmar border the Leiba Longwa Amasum Ursal Press Myanmar border the Leiba Pangu Pass the Leiba NSCN-K Amasum Manipur gi Lahulup Amagi KM da Eti Adu Satakibani Eti Adu Army ki Maikaidi drone Sam Yankairum season ki Pun Eti Adu the Keder Taragamapan gi Matakta Asu Opan Kiadi Source asina makatana haribana Indian Army na satharakiba misal etekta ke manung de laiba ulpa aigi Lieutenant General Narayan Asom laikitabani misal eti adura lahulu basigi Brigadier Ganesh Asom amasum Colonel Pradip Asom sisu laikidri eti adu hujusu makatana sathari ulpa aigi maikidigi Indian Army na satharakiba etek adu ki sabsaba pakumpi gini hari Indian Army ki maikidigi ngasi North East lahulup singi masatakiba drone etesi matam kuina lep luraba matung dani Indo Myanmar border matam sangnatigi hauna North East Lahorup sing lay Indian Army ki Maikaidi Myanmar gi ngamkai lansilaga air strike chathabasi yamna toina thokpa thawdo amanati English singani ga kungo homdoi Indian Army na Royal Bhutan Army samnaraga Bhutan da leba militant singi KM attack tawbagi thawdokti laikre haina su paus na makhatari Center na Manipur Santipura na ba Kuki ama sumitay puna table amata da wari sana na bohonari Manipur hojik thokliba kanglok irang sigi warration purana basaliba sayi sigi November natragana December thada Ungkhatnaba Kuki ama sumitay kanglok manigi miyoising table amata da wari sana na ba thawrang tawri haina official loiba pawi source manari amaronda kanglok irang sina maram mari lainana kanglok animaki miyoisinga Police Armory degi nongmai lising taruk hena lut tau khebagi manungda haujuk phawbada nongmai lising manga ga sani panga yankhagi mapan recover tokre masigi manungda nongmai lising amaga marfuga mapan di Governor Ajay Kumar Balada sena tawnaba appeal tokiba dugi matungina voluntary oina group sing amusum lanai miyosina sarena torkibnari pausna makatana hairibana haujuk thokliba kangluk irang siki warrisna mapurona center ki makaidigi su group sing su tangkak naina gori sanabagi thabakta security force ki makaidigi ain kaina pairamba Kulai kya amas fokat pangamkre hingsa gi thawdok singsu tapna hantarakli tha khragi matungdari haujuk lairiba phibam masidagi hantaraktuna santi lakku yabagi phibam da lairi security force ki makaidigi Imphal gi capital city digi singi manu hanjinba jaga sing yauna atai mafum kya da nomagi tangai phadaba polam sing putok pusin tawbagi thabak pekhatuna santi hanjilangna bagi thabak mai pakna sathari
ꯍꯧꯈꯤꯕ ꯊꯥ ꯑꯍꯨꯝꯂꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯡꯀꯛ ꯑꯍꯨꯝ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯄꯨꯂꯤꯁ ꯃꯔꯤꯗꯒꯤ ꯅꯣꯡꯃꯩ 6,000 ꯍꯦꯟꯅ ꯂꯥꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯠꯂꯥꯏ 5,998 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯤꯀꯣꯚꯔ ꯇꯧꯈꯤꯕꯁꯤ ꯖꯨꯟ 19 ꯑꯃꯁꯨꯡ 13ꯗ ꯅꯣꯡꯃꯩ 219 ꯑꯗꯨꯒ ꯖꯨꯂꯥꯏ 3ꯗꯒꯤꯅ 4 ꯐꯥꯎꯒꯤ ꯃꯔꯛꯇ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗꯒꯤ ꯅꯣꯡꯃꯩ 203 ꯔꯤꯀꯣꯚꯔ ꯇꯧꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯛꯁꯇꯣꯔꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 6 ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯌꯥꯎꯅ ꯃꯤꯑꯣꯏ 110ꯒꯤ ꯃꯊꯛꯇ ꯐꯥꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯨꯂꯤꯁ ꯃꯔꯤꯗꯒꯤ ꯂꯥꯛꯈꯤꯕ 303 ꯔꯥꯏꯐꯜ ꯑꯌꯥꯝꯕ ꯃꯣꯗꯤꯐꯥꯏ ꯇꯧꯗꯨꯅ ꯁ꯭ꯅꯥꯏꯄꯔ ꯒꯟ ꯑꯣꯏꯅ ꯁꯦꯝꯕ ꯊꯦꯡꯅꯩ 303 ꯔꯥꯏꯐꯜ ꯑꯁꯤ ꯃꯤꯇꯔ 500ꯒꯤ ꯔꯦꯟꯖ ꯐꯥꯎꯕꯗ ꯌꯥꯝꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯔꯥꯏꯐꯜ ꯑꯁꯤꯒꯤ ꯃꯣꯗꯤꯐꯥꯏ ꯇꯧꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯑꯣꯏꯕ ꯇꯦꯂꯦꯁꯀꯣꯞꯁꯤꯡ ꯐꯤꯠ ꯇꯧꯗꯨꯅ ꯍꯦꯟꯅ ꯑꯦꯀꯨꯔꯦꯁꯤ ꯑꯣꯏꯅꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏ AK-47ꯒꯤ ꯔꯥꯏꯐꯜ ꯑꯁꯤꯗ ꯃꯤꯇꯔ 100-150ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯖꯒꯥ ꯈꯛꯇꯗ ꯏꯐꯦꯛꯇꯤꯕ ꯑꯣꯏ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯜ ꯀꯌꯥ ꯀꯛꯊꯠꯇꯨꯅ ꯄꯣꯝꯄꯤ ꯒꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯆꯠꯊꯩ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯖꯦꯔꯥꯡꯅꯣ ꯐꯨꯔꯨꯞꯁꯤꯡꯒ ꯀꯨꯀꯤꯒ ꯎꯪꯈꯠꯅꯕ ꯍꯦꯟꯒꯠꯂꯛꯂꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯖꯔꯃꯟ ꯔꯣꯗ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯍꯟꯗꯅꯕ ꯔꯣꯡꯃꯩꯅ IMꯗ ꯋꯥꯀꯠꯈ꯭ꯔꯤ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯖꯔꯃꯟ ꯔꯣꯗ ꯑꯃꯗꯤ ꯇꯥꯏꯒꯔ ꯔꯣꯗ ꯑꯁꯤ ꯁꯦꯝꯍꯟꯗꯅꯕ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ RNCMꯅ NSCN-IMꯗ ꯋꯥꯀꯠꯈ꯭ꯔꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ KC ꯁꯦꯕꯤꯌꯣꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ NSCN-GPRNꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯤꯂꯣ ꯑꯦꯐꯤꯌꯔꯁꯀꯤ ꯀꯤꯂꯣꯟꯁꯔꯗ ꯊꯥ ꯃꯤꯔꯅꯝ ꯑꯃꯅ ꯍꯥꯏ ꯀꯨꯀꯤꯖꯧ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯖꯔꯃꯟ ꯔꯣꯗ ꯑꯃꯗꯤ ꯇꯥꯏꯒꯔ ꯔꯣꯗ ꯑꯁꯤ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯖꯥꯎꯖꯥꯡꯇꯦꯛ ꯅꯥꯇꯣ ꯀꯕꯨꯏ ꯏꯁꯨꯡ ꯀꯕꯨꯏ ꯀꯣꯠꯂꯦꯟ ꯋꯥꯀꯣꯡ ꯑꯃꯗꯤ ꯏꯔꯦꯡ ꯐꯥꯎꯗꯨꯅ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯨꯒꯤ ꯀꯦꯝꯞ ꯍꯥꯡꯖꯤꯟꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯦꯗꯔ 1,000 ꯍꯦꯟꯅ ꯂꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯔꯣꯡꯃꯩ ꯂꯤꯌꯥꯡꯃꯩ ꯑꯃꯗꯤ ꯏꯟꯄꯨꯏ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯗꯅꯤ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯌꯨꯝꯀꯣꯛ 10 ꯔꯣꯝꯁꯨ ꯅꯧꯅ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯃꯊꯣꯡ ꯍꯨꯜꯂꯛꯇ꯭ꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯊꯝꯖꯤꯟꯕꯁꯤ ꯃꯔꯝ ꯆꯥꯗꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯏ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯂꯝ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯍꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯅꯁꯨ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯉꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤꯖꯧ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯍꯟꯗꯛ ꯔꯣꯡꯃꯩ ꯂꯤꯌꯥꯡꯃꯩ ꯑꯃꯗꯤ ꯏꯟꯄꯨꯏ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯂꯝꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯄꯨꯟꯕ ꯅꯥꯒꯥꯒꯤ ꯅꯦꯁꯅꯦꯜ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯁꯨꯅꯤ ꯍꯥꯏꯅ ꯂꯧꯕꯤꯗꯨꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯤ ꯄꯥꯝꯃꯤ N ꯕꯤꯔꯦꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯐꯝ ꯑꯁꯤꯒꯤꯗꯃꯛ ꯇꯥꯟꯅꯔꯒ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 8 ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯄꯥꯏꯈꯠꯂꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ BJP ꯍꯩꯉꯥꯡ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯂꯨꯋꯥꯡꯁꯝꯕꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛ ꯃꯤꯈꯜ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯤꯈꯜ ꯊꯦꯡꯅꯕꯗ ꯃꯤꯌꯥꯝꯅ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯗ ꯃꯍꯥꯛꯄꯨ ꯇꯥꯊꯤꯅ ꯉꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯨꯞ ꯑꯃꯠꯇꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯂꯩꯇꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯦꯕꯤꯅꯦꯠ ꯐꯝꯗꯨꯅ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯔꯒ ꯆꯠꯊꯈꯤꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯊꯥꯎ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 100 ꯔꯣꯝ ꯄꯤꯅꯔꯤꯉꯩ ꯃꯇꯝꯗꯨꯗꯅꯤ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯕ ꯌꯥꯅꯗꯕ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯒ ꯏꯪ ꯆꯤꯛꯄ ꯐꯤꯕꯝ ꯑꯃꯗ ꯄꯨꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯕ ꯉꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯆꯪꯉꯤ ꯃꯍꯥꯛꯅ ꯍꯩꯉꯥꯡ ACꯒꯤ ꯃꯤꯌꯥꯝꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯂꯩꯇꯦ ꯋꯥꯈꯜ ꯇꯥꯅꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯂꯥꯟꯅ ꯉꯥꯡꯅꯕ ꯀꯌꯥ ꯌꯥꯎꯏ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯀꯅꯤ ꯍꯩꯉꯥꯡ ACꯒꯤ ꯑꯣꯏꯅ ꯗꯤꯕꯦꯂꯞꯃꯦꯟꯗ ꯑꯋꯥꯠꯄ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯃꯥꯔꯖꯤꯡ ꯄꯣꯂꯣ ꯀꯝꯄ꯭ꯂꯦꯛꯁ ꯂꯨꯋꯥꯡꯄꯣꯛꯄ ꯀ꯭ꯔꯤꯀꯦꯠ ꯁ꯭ꯇꯦꯗꯤꯌꯝ ꯋꯥꯇꯔ ꯄꯥꯔꯛꯅꯆꯤꯡꯕ ꯂꯩꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯀꯪꯀ꯭ꯔꯤꯠ ꯑꯣꯏꯅ ꯊꯥꯗꯨꯅ ꯆꯍꯤ 90 ꯔꯣꯝ ꯆꯠꯀꯗꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯍꯧꯔꯒꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯝꯕꯤ ꯁꯤꯜꯂꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯔꯤꯡ ꯔꯣꯗꯀꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯀꯪꯀ꯭ꯔꯤꯠꯀꯤ ꯂꯝꯕꯤꯁꯤꯡ ꯁꯦꯝꯂꯒꯅꯤ
ꯐꯧꯑꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯀꯣꯏꯕꯒꯤ ꯀꯥꯟꯅꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯅꯔꯤ ꯂꯧ ꯈꯥꯎꯕ ꯑꯃꯁꯨꯡ ꯂꯣꯛꯅꯕꯒꯤꯗꯃꯛ ꯃꯇꯝꯒ ꯆꯨꯅꯔꯕ ꯃꯈꯜ ꯀꯌꯥꯒꯤ ꯃꯦꯆꯤꯟ ꯊꯣꯛꯂꯛꯄꯗꯒꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯄ ꯐꯧ ꯌꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯃꯤꯔꯥꯏꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯇꯝꯗꯨꯗ ꯆꯠꯅꯔꯝꯕ ꯐꯧꯑꯣꯏꯕꯤ ꯂꯩꯔꯦꯝꯕꯤ ꯀꯣꯏꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯟꯊꯣꯛ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯅꯈ꯭ꯔꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯧ ꯁꯨꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯄꯥꯡꯒꯜꯇꯅ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯆꯪꯅꯔꯝꯗꯦ ꯂꯣꯏꯅꯅ ꯈꯨꯂꯪ ꯂꯃꯟꯒꯤ ꯆꯠꯅꯕꯤꯁꯨ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯂꯩꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯂꯣꯏꯅꯅ ꯆꯠꯄꯗ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟ ꯊꯣꯛꯂꯛꯄꯗꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯣꯠ ꯁꯤꯟꯅꯈꯤꯗꯨꯅ ꯈꯨꯡꯒꯪꯗ ꯂꯩꯖꯔꯕꯁꯨ ꯂꯧ ꯎꯕꯒꯤ ꯁꯤꯟꯐꯝꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯤꯔꯣꯜꯅ ꯐꯧ ꯍꯥꯏꯕꯁꯤ ꯂꯩꯔꯦꯝꯕꯤꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯧ ꯌꯩꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯧꯕꯣꯝ ꯑꯃ ꯊꯝꯂꯒ ꯃꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯨ ꯀꯣꯟꯅ ꯀꯥꯏꯊꯣꯛꯂꯒ ꯃꯤꯌꯥꯝꯅ ꯄꯣꯊꯥꯕ ꯃꯇꯝꯗ ꯆꯥꯅꯔꯝꯃꯤ ꯂꯩꯔꯦꯝꯕꯤꯗ ꯀꯠꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯍꯩꯊꯥ ꯄꯣꯊꯥ ꯍꯥꯏꯅꯁꯨ ꯀꯧꯅꯔꯝꯃꯤ ꯐꯧ ꯌꯩꯅꯅꯕ ꯑꯈꯟꯅꯅ ꯁꯥꯕ ꯋꯥꯒꯤ ꯐꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯤ ꯂꯧ ꯌꯩꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯍꯣꯏꯟꯊꯣꯛ ꯆꯩꯔꯣꯡ ꯍꯨꯃꯥꯏ ꯑꯃꯁꯨꯡ ꯀꯩꯔꯥꯛꯅꯆꯤꯡꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯤ ꯐꯧ ꯌꯩꯕꯗ ꯌꯥꯎꯔꯛꯄ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯐꯧꯍꯥꯝꯅꯆꯤꯡꯕꯁꯤꯡ ꯁꯤꯠꯇꯣꯛꯅꯕ ꯆꯔꯨꯅ ꯁꯥꯕ ꯁꯨꯝꯆꯤꯠ ꯃꯗꯨꯒꯤ ꯃꯃꯤꯡ ꯍꯅꯨꯕꯤ ꯀꯧꯅꯔꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯁꯨꯝꯆꯤꯠ ꯍꯥꯏꯕꯁꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯑꯗꯨꯕꯨ ꯐꯧ ꯌꯩꯕꯗ ꯌꯥꯎꯔꯛꯄ ꯐꯧꯍꯥꯝꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯅ ꯂꯧꯅꯗꯦ ꯂꯣꯏꯅꯅ ꯐꯧ ꯌꯩꯐꯝ ꯑꯗꯨꯗ ꯁꯨꯝꯆꯤꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯄꯟꯅꯔꯝꯗꯦ ꯐꯧ ꯌꯩꯔꯤꯉꯩꯒꯤ ꯃꯅꯨꯡꯗꯨꯗ ꯐꯧꯕꯣꯝ ꯃꯆꯥ ꯑꯃ ꯊꯑꯣꯏꯅ ꯊꯥꯔꯝꯃꯤ ꯐꯧ ꯌꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯧ ꯌꯩꯕꯗꯨꯗ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯁꯦꯠ ꯁꯦꯠꯇꯨꯅ ꯊꯨꯝꯃꯨꯛ ꯑꯃ ꯄꯥꯏꯔꯒ ꯁꯤꯠꯇ ꯅꯥꯟ ꯊꯧꯕ ꯐꯧ ꯆꯔꯣꯡ ꯐꯧꯕꯣꯝꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯂꯒ ꯐꯧ ꯌꯩꯕꯒꯤ ꯐꯛ ꯑꯗꯨꯗ ꯄꯨꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯂꯩꯔꯦꯝꯕꯤ ꯀꯣꯏꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯁꯨꯝꯅ ꯃꯥꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯅꯗꯦ ꯀꯧꯅꯗꯦ ꯃꯍꯥꯛꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯍꯧꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯑꯗꯨ ꯊꯤꯔꯒ ꯄꯨꯔꯛꯏ ꯑꯁꯤꯃꯛ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯂꯣꯛꯂꯤꯕ ꯐꯧꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯂꯧꯕꯨꯛꯇ ꯇꯥꯗꯨꯅ ꯃꯥꯡꯍꯧꯗꯅꯕꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯂꯝꯕ ꯀꯜꯆꯔꯒꯤ ꯃꯁꯥ ꯑꯃꯅꯤ ꯃꯦꯆꯤꯟꯅ ꯃꯨꯠ ꯁꯤꯟꯕꯗꯒꯤ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯗꯨ ꯑꯔꯤꯕ ꯀꯥꯏꯊꯔꯛꯂꯤꯕ ꯀꯜꯆꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯖꯕ ꯂꯧꯃꯤ ꯈꯔꯅ ꯄꯥꯎꯁꯤꯁꯤꯗ ꯍꯥꯏ ꯂꯧ ꯎꯅꯕ ꯃꯦꯆꯤꯟ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯃꯇꯝ ꯆꯪꯗꯅ ꯑꯃꯗꯤ ꯄꯥꯡꯒꯜ ꯏꯋꯥ ꯋꯥꯗꯅ ꯂꯧ ꯎꯕ ꯉꯝꯅꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯁꯤꯟꯃꯤ ꯀꯌꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧꯔꯣꯛ ꯊꯥ ꯃꯇꯝ ꯌꯧꯔꯛꯄꯗ ꯍꯔꯥꯎꯅꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯧ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯃꯁꯦꯜ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯆꯥꯅꯕꯁꯤꯡ ꯈꯨꯂꯪ ꯆꯠꯅꯗꯨꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯥꯡꯁꯤꯜꯂꯛꯂꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯩꯔꯦꯝꯕꯤ ꯑꯁꯤ ꯆꯥꯛꯅ ꯁꯥꯔꯒ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯈꯨꯔꯨꯝꯅꯔꯝꯕꯒꯤ ꯀꯥꯡꯂꯣꯟ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯧꯔꯣꯏ ꯅꯨꯃꯤꯠꯇ ꯏꯊꯣꯡ ꯊꯤꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯐꯥꯎꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯅꯗ꯭ꯔꯤ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯈꯜꯂꯣꯟꯗꯤ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯐꯧꯑꯣꯏꯕꯤ ꯂꯩꯔꯦꯝꯕꯤꯕꯨ ꯊꯣꯛꯈꯤꯗꯅꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯀꯌꯥ ꯀꯥꯎꯅꯈꯤꯕ ꯑꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦ ꯉꯁꯤꯒꯤ ꯂꯧꯃꯤꯁꯤꯡ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯑꯣꯏꯔꯤ ꯀꯨꯝꯒꯤ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯔꯛꯂꯣꯏꯗ꯭ꯔꯥ ꯌꯨꯔꯤꯌꯥ ꯃꯇꯝ ꯆꯥꯅ ꯐꯪꯂꯣꯏꯗ꯭ꯔꯥ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯀꯗ꯭ꯔꯥ ꯇꯤꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯐꯧ ꯂꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯜ ꯍꯛꯆꯥꯡ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗ꯭ꯔꯤ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯗ ꯅꯤꯡꯍꯟꯅꯔꯛꯄ ꯑꯃꯗꯤ ꯐꯖꯈ꯭ꯔꯕ ꯃꯁꯛꯀꯌꯥ ꯑꯁꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝꯁꯤꯅ ꯃꯇꯝꯒꯤ ꯌꯑꯣꯜ ꯃꯇꯨꯡꯏꯟꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯕꯁꯨ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯝꯕ ꯆꯠꯅꯕꯤ ꯀꯜꯆꯔꯁꯤꯡ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯈꯛ ꯀꯥꯎꯊꯣꯛꯄ ꯆꯨꯝꯂꯣꯏ ꯃꯤꯖꯣꯔꯥꯝꯒꯤ ꯑꯍꯥꯟꯕ ꯕꯩꯔꯥꯕꯤ ꯇꯨ ꯁꯩꯔꯥꯡ ꯔꯦꯜ ꯂꯝꯕꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯒꯗꯧꯔꯤ ꯃꯤꯖꯣꯔꯥꯝꯗ ꯅꯧꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯕꯩꯔꯥꯕꯤ ꯇꯨ ꯁꯩꯔꯥꯡ ꯔꯦꯜꯋꯦ ꯂꯝꯕꯤ ꯑꯁꯤ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ ꯁ꯭ꯇꯦꯠ ꯑꯁꯤ ꯚꯥꯔꯠꯀꯤ ꯔꯦꯜ ꯂꯥꯏꯟꯒꯤ ꯃꯦꯞꯇ ꯌꯥꯎꯔꯒꯅꯤ ꯑꯅꯧꯕ ꯔꯦꯜ ꯂꯥꯏꯟ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯪꯒꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯕꯩꯔꯥꯕꯤ ꯇꯨ ꯁꯩꯔꯥꯡ ꯔꯦꯜꯋꯦ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 51.38 ꯁꯥꯡꯉꯤ ꯔꯦꯜꯋꯦ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯄꯨꯟꯅ ꯂꯨꯄꯥ ꯀꯣꯇꯤ 9.71 ꯆꯪꯅ ꯁꯥꯕꯅꯤ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤ ꯁꯪꯒꯥꯔꯕ ꯃꯇꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝꯅ ꯃꯔꯤꯁꯨꯕ ꯔꯦꯜꯋꯦ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯣꯏꯗꯨꯅ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒ ꯔꯦꯜꯋꯦꯒꯤ ꯈꯨꯠꯊꯥꯡꯗ ꯁꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯕꯩꯔꯥꯕꯤ ꯇꯨ ꯁꯩꯔꯥꯡ ꯔꯦꯜꯋꯦ ꯑꯁꯤ ꯄꯨꯟꯅ ꯇꯅꯦꯜ 94 ꯂꯩꯒꯅꯤ ꯑꯄꯨꯟꯕ ꯑꯁꯥꯡꯕꯅ ꯃꯤꯇꯔ 12,989 ꯅꯤ ꯑꯗꯨꯒ ꯔꯦꯜꯋꯦ ꯑꯁꯤꯗ ꯑꯄꯨꯟꯕ ꯊꯣꯡꯅ 192 ꯂꯩꯔꯤ ꯅꯧꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯔꯦꯜꯋꯦ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯍꯧꯈꯤꯕ ꯃꯦ 1ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯤ ꯑꯦꯝ ꯃꯣꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯨꯠꯇ
EC-na hanglaigumna lairi kapil. Sayesigi aroiba sarukta Bihar State ki oina election pangthoknabagidama hauzik sathariba electoral roll revision gi thabak thoramsingda ruling BJP na makhoi vote kananabagi khaktama khanduna thabak paikhatuna lairi haina tungan political parties singna maral sirakli iramasiga mari lainana Rajya Sabha gi MP Kapil Civil Agency da phongdokgi matung ina Election Commission of India ECIC Prime Minister Narendra Modi government ki makhuta hanglaigumna thamli haina maral siri hauzik ECI da lairiba Commissioner Singasi Modi government makhoi khutsabi sing khanduna hapkhibani maram asina hana tawdaba mawngna Commissioner Singasina BJP government gi khaktama khallaga thabak thoram sing phongna pekhatpa miyam uri special intensive revision SIR forces asima constitutional oiba mawng sathari election commission citizenship oibigi issue si makhoi da jurisdiction laiti amadi block level officer sing su makhoi gi right laiti haina mangna phongduli Magna hai BJP na makoi ne hek ngamjaba thakta vote kana bahuna duna lairi aduga SIR gi processing kasi sarkar pairi ba party gi khalaga tawbana sumna citizen oijagadaba misingbuna voter da yawbi gi aina trakan yadi hai bisi commission na tawridaba thabani asiguma thawang si citizen singi right sing khongauna banemati constitution na piri ba right sing bu pali ba sarkar sina matpani haibada aran boiroi Amarom the Am Adami Party AAP na issue sigi matana ruling BJP to wohang kaya thangalakli maram de hauzik sathariba SIR si election commission ke BJP ga manaraga Bihar democracy si hatna bo hotna bani haina maral siri iramasigi matana commission na sengdorakpada asigumba aran ma thabak sakhibalati commission na voters sing khando khanjin toriba simadi lena officials sing na pikhalakba documents sing da information sudana pikhalakba degi thokiba ngaktani masigi mathakta hauzik Bihar sathariba SIR process asida commission na Nepal Bangladesh amadi Myanmar sanadaga Bihar da khundari ba miyoising commission ka official singna yumthong na satuna verification tawbada thengnaba ngamkhibani aduga commission na phongdoklibati ain kaina sangagliba illegal immigrants sing si kaidonung na commission na lakliba sayesi September 13 da phongani haina tawriba final electoral roll da hapwe haina phongdorakli